Malay masigi mafum kaya amda thokliba loiba naidaba conflict kaya singa sigi manungda China gi maikaidigi matam kuinadagi ngairakliba Taiwan reunification gi oiba process asina maram oiduna Taiwan China US amasung Korea gi oina laidiba relation asida yamna interesting oiba phase amada tapna tapna yausilakli China gi maikaidigi China Taiwan gi oiba reunification asi suksoi soidana pangthoktuna laigidaba khongthang amakakni masida kanamatana thingma ngamloi haibagi oiba confidence nakala maromda USA gi maikaidigi Trump amasung China gi oina lakliba mari asi yamna fai maram aduna Taiwan reunification asi Trump ki maikaidigi Xi Jinping na Taiwan asi lawsiloi haibagi oiba confidence amasu so tawrakli nakala maromdana USA gi maikaidigi lepa laichana China hairiba country asigi manak nakpada laiba South China sida oigira East China sida oigira mafam khudingmakta laidiba US ally sing asibu khulai mateng pangbu leptri mapangan kankadhalli Ihan masidi yamna nungaiba thawdo ama oina hauji US president oiriba Donald Trump asigi maikaidigi haukiba matamsing asida mamangda Joe Biden na leidingagi matamdasu aduga mahaki oiba lengak lakpu matamdasu China gi maikaidigi Taiwan asi lauksin khidanabagi damaktani haiduna makal makha kayagi oiba military aid piba kusu khulai kaya ama mateng tawsinbadagi hauraga training kaya ama piduna Taiwan gi oiba lanmising asibu China bu ngakthoknabagi damakta sem saribani China amasung US gi oina nauna lakliba conflict asi yengduna Taiwan hairiba leba asi gi oina leiba luchingma singa fauba aronba mong ama khakta Alaska du unakibagi oiba thawdoksing fauba aikoina taba laikre masigumlaba matam asida US President Donald Trump asigi maikaidigi thajaba haigidra natragana over confidence haigidra wafam amakak phongdorakli madudi Chinese President Xi Jinping amasung Trump hairiba mioi ani asi yamna achetpa maru ama oiri maram aduna lakadoriba matam asida Xi Jinping na Taiwan asi lauksingadaba mande masigi oiba thajaba asi Trump ki maikaidigi yamna chawna lai haibagi oiba wafam asi fauba media gi singi mamangda phongdorakre Mata asidani asukuiba matam asida khulai pisinduna makhal makha kaya gi oiba mateng tawsinduna Taiwan kannabagidamagta honaduna lakliba US asigi maikaidigi matau karam tawduna Xi Jinping hairiba mioi asida thajaduna Taiwan asi reunification gi oiba process asi laklaroi China na lausillaroi haibagi oiba wafam asi phongdoraklibano haina yamna kanna hangnaki Hanaki sahi asida US President Donald Trump amasung Chinese President Xi Jinping unagadoriba asigi mangjaunana kari karamba thajaba pirakhragbage haibagi oiba wafam Hauji China amasung Taiwan gi oina leiriba relation asida matam kharagi mamangdadi Taiwan hairiba mafam asi oiba airspace asi China na violate tawba asi khara tangna thoklambani matam aduda US bu ogira Taiwan gi oina leiriba atopa ally sing gi maikaidigi defend tawnabagi damakta yamna kana sem sanakibani adubu China gi maikaidigi makoigi airspace violate tawba hanjin Taiwan hairiba mafam asida changsilakpa asi toimanlakpadagi new normal oiba situation ama lakpadagi hauji China gi maikaidigi hanjin airspace violate tawrakpa makoigi oiba lanmising changsilakpa asi karimata thausadabagi oiba normal oiba mog amakakta unaribani adubu masigumlaba matam asida USA hairiba country asigi maikaidigi makoigi oiba nuclear submarine gi oiba matengi oiba wafamsing asi lakpa matamna China gi maikaidigi amuksu yamna kanna yaningdaba wafamsing phongdorakpa amuk thengnare Trump ki maikaidigi Xi Jinping da thajai aduna Taiwan lausiloi haidura phongdoklingai matam asida Chinese Foreign Ministry gi maikaidigi thadorokpa wafam gi matung ina China amasung Taiwan gi oina leiriba issue asi internal gi oiba conflict ni masida atopa foreign hands gi maikaidigi khut thinjindabana khwaidigi hena fagani kari karamba maongda tanaraba matungda laiba anisi oina leiriba issue asi resolve tawgadabage haiba asi China amasung Taiwan gi oiba right ni atopa kangbu amatana yafam thokte haibagi oiba wafamsing asi phongdoktuna USA gi maikaidigi military lima koina changsilakliba khongtang amasung leiriba issue asida khuthinjilakliba asibu yaningde haiduna nahaunana amukasu phongdorakli Masiga loina yamna clear oina China gi oiba stand asi ngasi fawba hongdri haiduna China Taiwan reunification gi oiba process asi suksoi soidana sangsingadaba leirebani nongma natraga nongma China amasung Taiwan haisi pungadorabani aduga hairiba decision asi decide tawgadoriba asina Chinese miyosingni atopa miyosingna natte haibagi oiba wafam asi phongdorakli China Taiwan reunification gi oiba process asida khwaidagi yamna chawna khorog thanglibasi USA hairiba country asina ngasi maksu oiri Mamang China hairiba country asigi maikaidigi Taiwan asibu lausinnabagi damakta honabagi oiba yamna chawba landfam ama laikre hairiba landfam aduda USA gi maikaidigi khut thinjilaktuna yamna chawba air strikes chatharaktuna China da akanba attack chatharakbadagi Taiwan Strait gi oina laikiba issue aduda China hairiba country asina mai pakpa ngamdabadagi handokhibani adubu ngasidi matam adu yoina leiriba politics adumakti oidre maramdi US hairiba country asina matam aduda ngasi Taiwan haina khangnariba ROC Republic of China asibu legitimate China ni haina sakanglamba adu ngasidi US hairiba country asina One China policy accept tawraba matungda People's Republic of China haina khangnariba aikogi yumthangnariba Communist China asibu oina USA gi maikaidigi asengma China ni haiduna sakhangduna trade tagi hauraga makhal makha kya gi oiba relations sing hauji thamduna laklibani
People's Republic of China ga US gi oina lakliba mari asi chesilakpa taragasu USA gi maikei kaidawnungda ROC Republic of China Taiwan hairiba mafam asibu intokri khulai oina adumak sizinari aduga ngasi maksu Taiwan hairiba mafam asibu lausindanabaги damakta makhal makha kyagi oiba khongthangsing lepa leitena paikalagli masigi manungchana khwaidigi maru oina Japan amasung Korea hairiba country sing asida USA gi maikei akanba mateng tawsinbada natana makhoi gi oiba military base kaya sing asida khulai kya ama pusinduna China asibu matam ama hektada kariguma makoina Taiwan lausingi honarakpa matamda thingnabagi damakta lepa leitena aduma honaduna laklibani masiga mari leina haukiba matam khara asida USA gi maikei gi makhoi aduki matik yamna advance oireba missile system khara Japan amasung Korea da thajilakpa matamda China gi maikei gi yamna kana yaningdaba wafum sing fongdoktura US lakolagliba khongthang asi regional stability amasung peace ta singnabani haiduna China gi maikei gi pendaba fongdokhibasu leikre masigi makha tarakpa khongthang amuk oina USA hairiba country asigi maikei gi South Korea hairiba country asida China amasung North Korea hairiba country ani sigi oina leiriba threat asi yengduna USA gi maikei gi country asigi oiba yamna advanced oidaba air defense system amkha yamna kanna develop tawri hauji South Korea da leiriba USA gi oiba landmissing US force Korea USFK haina khangnariba asiga Korea gi oina leiriba landmi Republic of Korea Armed Force hairiba ani asiga punsilladuna multi-layered air defense ki oiba network amakak hauji yamna kanna khusamnaduna chalairi masigi makha tarakpa khongthang ama oina Israel hairiba country adugi oina leikiba Iron Dome ga yamna manaba haujiki matam asigi oina yamna kanna chanarakliba air defense system ama oina South Korea hairiba country asigi damakta USA gi maikei gi handaki tha 2025 ki oiba October loisilakpa matam aswaisida US ki advance oiraba missile defense system ni haiduna aduma khangnariba indirect fire protection capability IFPC hairiba system asi America gi maikei gi South Korea gi damakta haujik pisilakre America gi Iron Dome ni fawba hainariba IFPC hairiba system asina cruise missile drone rockets artillery even mortars fawba intercept tawba ngambagi oiba capacity adu adukimati yamna chawna leiri South Korea amasung North Korea hairiba country enisigi oiba karigumba conflict sing lakpa matamda mortar amasung artillery hairiba short range gi oiba kusukhulai sing asigi oiba yamna chawba role sing lei North Korea gi side gi chatharakpa mortar amasung artillery gi oiba attack ta South Korea gi oiba yamna chawba chitheng sing adumak phangba ikoina hanjin thengnakre adubu USA gi maikei gi short range gi oiba masigumlaba khulai sing asibu intercept tawba ngamba masigumlaba system asi pisilakba haibasina South Korea gi oina yamna chawba advantage ama lakadawri ngasi South Korea hairiba country asida already USA gi maikei gi supply tawrakpa third missile defense system asi leikre masigi makha tabada hauji Ukraine da yamna kana sizinariba yamna pamnariba Patriot missile defense system asisu already operate tawduna leirabani masigi makha tarakpa sida amuk enduring seal natragana IFPC hairiba integration gi oiba missile defense system amuk pisilaklibani USA gi maikei gi South Korea hairiba country asiba aduki matik yamna kanna kusukhulai gi lamjen asida mateng pangsilakliba asi maru oina North Korea gi oina lakpa threat asiga loina China na kariguma Taiwan lausilakpa matamda madubu thengnanabagi damakta China gi leiriba PLA landmissing gi maikei gi sizinariba advance oiraba missile sing asibu intercept tawba ngamnabagi damakta tawrakpa mateng asina maru oiba role oiri